Demographic imbalance thogan Manipur thugainaba syllabus singa sige mathakta laingaki chapjaba phirep ama Lougadabani haina Amuco gi president Sanjoy Sorokhaibamna phongdoraklei wafam asi Amuco amoaba plampam kohor amadi MSF na puna sinduna ngasi kwakithel da leiba Amuco gi office ta pangthokiba pawgi mifam amada mahakna phongdokhibani Lup manga gi luchingba singyaw na pangthokiba pawgi mifam aduda lup manga gi convener soiriba Amuco gi president Sanjoy Sorokhaibamna hai Atuba matamda NRC update tawdrabadi census pangthokpa yaroi amadi SIR chatnaba yaroi haidiba si lup manga gi achetpa phirepni kumjali singani kulumdoi gi me ahumdagi haurakiba irang asina maram oiraga lamdam asida charangnaba phibam ama leiringai tanja asida census pangthoknaba silakpa asi yabangamloi kumjali singamaga chamapan yankai mathoina best year oiduna status sida NRC update tawgadabani NRC update tawdringaida census pangthokpa yaroi maragasida Ministry of Home Affairs na status sida lokaina changlakpa mitop singgi biographic amadi biometric pangthoknaba hairakhiba leire loinana Manipur lengakna cabinet subcommittee semduna thabak sing paikhatkhiba leirabani Census pangthoktuna mapaldagi changlakhiba mitop sing yelhomi onthoknaba khonaba yaroi NRC pangthoktuna khanguthakkta mapaldagi changlakhiba mitop sing khando uhaina mahakna phongdokhi mahakna makatana hai lakliba September 2 dagi famba haugadoriba Manipur Legislative Assembly gi mifam asida haujik lamdam asida oiriba phibam asiki matangda karamba phirep lougadoribano Manipur miyam gi mayokta aranba phirep louраklabadi miyamna tumina leiroi akanba khongjang changsilakani haina mahakna makataki NRC की महत्ता मखोना NRIC है वो पुथुसले 2003 2009 2019 दा सिगुल लब इंडिया गवर्नमेंट की समम लब कया अमना मणिपुर खुनाई असीदा कांखोंग चाहले हानगी 2023 की थोल लब क्राइसिस तो होजिक समम नालिगदा अमुकमु होजिक सेंसस तो नो होने सलपा एशिया जसना न होने रपा अदुग लोइना NRC ने तो हाबी यादरो कई मरंगी दंता NRC वो असम तो यारगा only East Pakistan होजिकने बांग्लादेश की पीपल सिंह हाजले अदुना तो यारगा मणिपुर दी म्यांमार अदुगा बांग्लादेश नेपाल की असुकी मतिक खुद थेक पंगम तो बके लेरे है खंगल फावदा हाजल लगे लेरे फावदा कई दोता NRC की वाफम से सेंट्रल गवर्नमेंट ने सीरियस वाले पी दबनो लो दबनो स्टेट गवर्नमेंट मसी की ये न शक्ति लेने पुथुक्ति मरम कई गिनो प्रेशर पी दबनो कई गिनो